Khwaidage Chaoba Heart, Sen Achoibagi Nong, amasung Google Company ki headquarter da napi kakpa matamda michin sizinadriba karigino. Asigumlaba factsing asi puduno luxury mityeng tabirba mayam pumnamakna video asibu loiba phobda ngamtang yengbiyu. Fact number 1 da blue whale haiba sina Prithibida Khwaidage Chaoba jibani. Masa chaubagi matung inna blue whale ki heart asisu yamna chawi. Size da yenglurabadi blue whale ki heart asi car macha maga chauba manai aduga masigi blood vessel singda mi phawdok phawjin toba phawba yai. Blue whale ki heart ki achauba si mahaki masagi 1% tamakni. Masigi arumba si 400 pounds ni. Minute amada blood 5300 liter circulate toba ngammi. Aduga masigi heart asi minute amada nipandagi tararak khakta beat tawi. Fact number 2 da USA da leiba Google Company ki headquarter da napi phanabagidamakta lawn mower haibadi napi kaknaba michin sizinade. Masigi mahutta hameng chani sizinaraga napi singbu chathok halli aduga hameng singasigi thagi tolo piraga thami. Google Company ki wakhalongi matung inna mechin sizinaraga napi phanbana noise pollution thokhalli masina thabak tauriba karmachari singda akaiba pi. Machine sizinaraga napi phanbana carbon pithoi masina environment gi damakta aphaba ohende. Aikhoigi Prithibhi asibu global warming amadi pollution dagi kange haiba targadi asigumlaba piklaba thabak thong sing asidagi hauraga yamna kupna yengsinba ama darkar oi. Fact number 3 da The quick brown fox jumps over the lazy dog. Hairiba Angrezi ki sentence asi English alphabet ta leiriba 26 letter asi loina sizinaba khwaidagi tenba sentence ni. Fact number 4 da mahu senba jiba singi marakta sathiba jiba ma oiriba scorpion. Scorpion hairiba jiba si numit taruk ni phawba chor hondabida leiba ngammi. Chahi chupa machinjak amata chadna leiba sungami. Scorpion singna punsi sangna leina bagidamakta macha poki aduga macha singbu managanda puraga chatli. Scorpion singna sex tawdringeda dance hana tawi amasung scorpion singna si numidangda ultraviolet light ta langna ui. Maram asina scorpion yamna leganba leibak singda numidangda imung manungda scorpion leite haibasi ultraviolet light thalaga yengnai. Fact number 5 ta nga gi nong amasung i gi nong gi maramdadi mayamna su tabiramlagani adubu senjoy gi nong gi maramdadi mayam tabirabra. Russia gi shahar Gorky hairiba sida 1940 da sen achoibagi nong chuki masi matau karamna thokibano haibada nonglei nungsit yamna kanba amana silver gi senjoy yawba upu amadagi sen achoiba singbu humkatuna pukhatkibani aduga manak nakpa shahar da nong gi maong oina churakpani aduga senjoy singdu thijilluba matamda 14th century gi senjoy ngakta oidunu lerami. Masigi value hujiki matamda kaya oiramgadoribano haibdo khangba ngamdri. Masigi nong asina hujik phawbagi oina khwaidagi expensive oiba nong ni haibadi khwaidagi tangba nong ni. Video sibu nungaibiba taragadi like share tobiyu amasung makha taba sugma fake kaya pudunu lakpada update oinaba channel asibu subscribe tobiyu.